ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ Afternoon ELITETV ki test cartoon ki mahau meng ta video su ham tarang chari maru na ngasi imphal afong ba pausi sing ki cartoon da cartoon ni sina kari haining ni ba kari phonok ni ba karam mo kal kalang ni habu do khoi makhoi ki phongdo eba cartoon si elaborate toraga taksaba haijaba aduma program ni test cartoon ai ham da lokasage khoi sanga express ki onthok pani da haibu da onthok pani da haiba cartoon si jeng bi yam phajabani ai haibu VVS ki di nature da adugi leiba umang wamagi sa sing laiba mayam sing domestic animal wild animal laiba mayam sing asida yumpham moiraga mona nganghan bani aduna seida khoi thambal pambi amagani nganu thangong hai tare nganu thangong gona nganu ne lawsu yare thangong natrasu nganu malaria to nganu sina hai bani handak manipur gi irang sida drama phajana tokjo ho har phajana hapcho ho mathangi bota thambal satpa ngamna bana handak is the toy busida kari torakadaga habsi praja singna hawjit leiba lainga asida kari khalli habsi mayamne khangnarabini aine ne elaborate tawdraga so da thambanduna harakpani era nangina thokai lege nangna adu yam wabiru dubo na aina na kaim wabiru nu akhoi su leijai awai ngamna badu mai pakna honarakani 2024 dani parliamentary election laktoi si da modi si mu halak panata halak pai ji madu result na le kodini tonga tonga basingda khoi BJP na parliament jaga kya congress sa paishalakpa atopa local khoi party na paishalakpa adagi aam aadmi party na paishalakpa tonga tonga jaga india gi mayam leiri onda ikoi koi na ku state manga da su mizoram jauna mikal pakto godari bani madu gi tane khoi joram thangana ga loina mak Susam lakpo khotpo khudima koi support tawni khoni moi gi sengani gaina phungdo ki udum leire buduni koi media da aduna sai sida section wa thamak pane sai nganu sina miyam gi mo oina lawraga thamak pane aduna adang manipur gi rang sida drama phajana tawjo ho har phajana hapcho ho mathangi bota thambal satpa ngamna bana aduna madudai da thambal haidorak pune makhada uchi emasu thamna ra tunga tari man haibse ana hera nang thaukai lege nang aduyam wabi dobo koi thokpa tawdu leiri haibagi potuni ana yam phajaba wan thok leba cartoon ne thamjage mathang dana leisna sana leba ki loire dana haibaduni loire dana sin misida khoi yeba photo se Narendra Modi gi photo ni ada amasna magi secretary ni ada mai sa thiba khangdre mang khre na loina re ana haibada Modi na khumak pane ayak yaw ge de haibadu parliament gi karambal lu yaw haibage hangai saji fauda Narendra Modi si parliament session to busida haji bauba yaudri yaudabuduni yauro wa ngangu haibasni adbu ngang da bajaro do matang sulakani so far haji faudi ngang de nansu parliament hobun metu da tarik kun gi de da khoi khudak thola ga parliament gi wang da press conference pangtho ga dani adu koi ba manipur gi issue da wa ngang da ganda any nipi machani khoi naked paraded to gi badu madu gi matang da hekta prithvi gi miya mamang da khoi mai khumalle amat telem da tharoi kaina hare to gi baduni ana sai sida mayam no warau no ba sarau no ba mayam su leiri rape su to bunate molest to buni hoi irang ningdam da ba thorang oi ba su ai akoi manipur gi governor anusya uki na chalaga lupa lakh tara ga pi na to gi mayam du afaba kongthang ni adu kana gu makhran adu madu su criticize to da bunate mi si adum yaw da bunate aduna si Narendra Modi si ji mang re aduna mayam thi khang dre na laung re mayam loi loi na re hai kana ai
ꯑꯩꯍꯥꯛ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯀꯔꯝꯕ ꯔꯨꯜꯗ ꯌꯥꯎꯏ ꯍꯥꯏꯕꯒꯦ ꯑꯅ ꯃꯥꯅ ꯍꯪꯉꯛꯏꯕꯗꯨꯅꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯔꯨꯜꯗꯣ ꯑꯗꯨ ꯌꯦꯡꯉꯨ ꯔꯨꯜ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯍꯧꯖꯤꯛ ꯂꯩꯁꯦ ꯃꯥꯅ ꯃꯥꯡꯉꯒ ꯍꯧꯖꯤꯛꯄꯨ ꯂꯩꯕ ꯋꯥꯐꯝ ꯑꯝꯇ ꯐꯣꯡꯗꯣꯛꯇꯕ ꯃꯗꯨꯗꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯟ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣ ꯍꯥꯏꯕ ꯁꯤꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯅꯤ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏ ꯗꯦꯕ ꯀꯔꯃ ꯑꯃ ꯆꯠꯂꯨꯔꯒ ꯂꯥꯛꯄꯗꯨꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ 이보 ꯅꯈꯣꯏꯁꯤꯗ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯍꯧꯔꯤꯁꯦ ꯐꯨꯛꯇꯠꯂꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯐꯝꯕ ꯆꯝꯕꯜꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯤꯞꯄ ꯆꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯅꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤ ꯑꯩꯈꯣꯏꯅ ꯈꯣꯡꯖꯥꯏ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯗꯨꯅꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯅꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯇꯧꯔꯛꯏ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯥꯒꯠꯂꯛꯄ ꯗꯥꯏꯔꯤꯁꯤꯡ ꯃꯣꯏꯒꯤ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯎꯕꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯁꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯑꯥꯔꯊ ꯂꯩꯕꯣ ꯅꯈꯣꯏꯁꯤꯗ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯍꯧꯔꯤꯁꯦ ꯐꯨꯛꯇꯠꯂꯨ ꯌꯥꯝ ꯁꯟꯗꯣꯛꯀꯠꯂꯛꯄ ꯑꯗꯨꯝꯕ ꯀꯩꯅꯣꯅꯤ ꯅꯥꯄꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯩꯈꯣꯏ ꯈꯣꯡꯖꯥꯏ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯑꯔꯤꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤꯁꯤꯡꯗꯤ ꯐꯩ ꯑꯅꯧꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤꯁꯤꯡꯁꯤꯅ ꯌꯥꯝ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯇꯧꯔꯛꯄ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯍꯥꯠ ꯇꯨꯍꯥꯠ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄ ꯃꯌꯥꯝꯁꯤ ꯎꯕ ꯍꯟꯗꯛꯀꯤꯁꯤꯗ ꯂꯣꯏꯅ ꯈꯪꯅꯔꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯃꯛꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅꯁꯨ ꯑꯩꯒꯤꯗ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯋꯦꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯗ MLA ꯃꯟꯇ꯭ꯔꯤꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥꯈꯣꯏ ꯑꯩ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯗꯗꯅ ꯗꯣꯛꯇꯔꯗ ꯂꯩꯖꯔꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯨꯗ ꯊꯣꯛꯆꯔꯛꯄꯅꯦꯅ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ MLA 50 ꯃꯥꯡꯈ꯭ꯔꯦꯅ ꯌꯥꯏꯔꯤꯄꯣꯛꯇ ꯃꯌꯥꯝ ꯊꯣꯛꯇꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯅ ꯄꯨꯡ ꯁꯥ ꯊꯤꯟꯗꯅ ꯃꯌꯥꯝ ꯑꯃ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎꯗ ꯑꯗꯨꯝ ꯎꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯁꯨ ꯌꯧꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ MLA ꯃꯌꯥꯝꯁꯦ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯎ ꯍꯥꯏꯗꯅ ꯃꯥꯅ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯩꯅꯣꯅꯤ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯍꯦꯂꯣꯏꯅ ꯆꯦꯟꯈꯤꯕ ꯃꯥꯡꯈꯤꯕ ꯀꯔꯤ ꯇꯧꯕꯁꯦ ꯃꯣꯏꯕꯨꯡ ꯄꯨꯡ ꯁꯥꯜ ꯇꯧꯗꯅ ꯊꯤꯕ ꯆꯠꯅꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯩꯗꯅꯤ 이마ꯈꯣꯏ ꯑꯩ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯗꯗꯅ ꯗꯣꯛꯇꯔꯗ ꯂꯩꯖꯔꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯨꯗ ꯊꯣꯛꯆꯔꯛꯄꯅꯦꯅ ꯑꯗꯩꯗ ꯏꯃꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯅ ꯅꯣꯛꯑꯦ ꯕꯥꯂꯣꯍꯩ ꯁꯥꯔꯅ ꯑꯣꯟꯊꯣꯛꯅ ꯕꯥꯂꯣ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛ ꯕꯥꯂꯣꯍꯩꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯂꯣꯟ ꯕꯥꯂꯣ ꯍꯥꯏꯕꯗꯣ ꯕꯥꯂꯣꯍꯩ ꯁꯥꯔꯅ ꯕꯦꯡꯒꯣꯂꯤꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯩꯗꯔꯛꯄ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯕꯨ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯃꯩꯇꯩ ꯃꯌꯦꯛ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯕꯦꯡꯒꯣꯂꯤꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯀꯥꯎ ꯌꯥꯗꯕ ꯕꯥꯂꯣꯍꯩ ꯍꯦꯛ ꯅꯨꯡꯉꯥꯏꯕꯗ ꯕꯥꯂꯣ ꯍꯥꯏꯅ ꯐꯔꯦ ꯐꯖꯔꯦꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯃꯥꯡꯖꯗꯦ ꯑꯩ ꯂꯥꯏꯌꯦꯡꯉ ꯂꯩꯖꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯖꯥꯟ ꯊꯤꯟꯕ ꯇꯧꯔꯛꯄꯗ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯕꯥꯂꯣꯍꯦ ꯁꯥꯔꯅ ꯂꯥꯎꯕꯗꯨꯅꯤ ꯅꯣꯛꯅꯤꯡꯁꯨ ꯅꯣꯛꯅꯤꯡꯕꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯀꯥꯔꯇꯨꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯃꯤ ꯍꯥꯠꯄꯒꯤ ꯁꯤꯟꯅꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯊꯥꯡꯅ ꯌꯥꯟꯕ ꯃꯀꯣꯛꯀ ꯇꯧꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯑꯗꯨꯗꯩꯗ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯩꯅ ꯈꯜꯂꯦ ꯁꯤꯗꯩꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯗꯧꯕ ꯃꯤꯁꯤꯅ ꯍꯥꯏꯕꯅꯤ ꯁꯤꯒꯗꯧꯕ ꯑꯣꯏꯔꯗꯤ ꯅꯩꯗꯕꯤꯗ ꯍꯥꯠꯄꯤꯔꯣ ꯑꯩꯈꯣꯏꯁꯦ ꯁꯥ ꯅꯠꯇꯦ ꯃꯤꯅꯤ ꯀꯩꯗꯧꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯑꯃꯁꯨ ꯍꯥꯏꯔꯦ ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯗꯤ ꯁꯥꯔꯥ ꯍꯥꯏꯅ ꯑꯅꯤꯃꯛꯇ ꯇꯧꯅꯕꯒꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯅꯕꯒꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗꯨꯅꯤ ꯃꯗꯨ ꯇꯧꯗꯅꯕꯒꯤ ꯋꯥꯐꯝꯅꯤ ꯃꯥꯅ ꯃꯦꯁꯦꯖ ꯄꯤꯔꯛꯏꯁꯨ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯍꯥꯠ ꯊꯤꯅ ꯍꯥꯠꯄ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯑꯩꯈꯣꯏꯒꯤ ꯅꯝꯃꯒ ꯀꯥꯞꯄꯒ ꯏ ꯊꯣꯛꯄꯁꯦ ꯆꯥꯏꯔꯒ ꯈꯣꯡꯕꯥꯟꯅ ꯀꯥꯎꯊꯕ ꯃꯉꯛꯁꯝ ꯀꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯅꯕꯒꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯇꯧꯒꯨꯝꯁꯤ ꯃꯗꯨ ꯐꯠꯇꯦ ꯑꯗꯨ ꯃꯥꯁꯨ ꯍꯥꯏꯁꯦ ꯁꯤꯒꯗꯕ ꯍꯥꯠꯀꯗꯕꯗꯤ ꯐꯖꯅ ꯍꯥꯠꯄꯤꯔꯣ ꯅꯩꯕꯗꯣ ꯅꯩꯕꯤꯒꯅꯨ ꯍꯥꯏꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯗꯤ ꯁꯥꯔ ꯑꯅꯤꯃꯛꯇ ꯂꯧꯕ ꯌꯥꯔꯦ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨ ꯑꯅꯤꯃꯛꯇꯅꯤ ꯑꯅꯤꯃꯛꯇ ꯃꯦꯁꯦꯖ ꯄꯤꯕꯅꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯍꯣꯏ ꯑꯗꯨ ꯀꯥꯔꯇꯨꯟꯁꯤꯅ ꯄꯤꯔꯤꯁꯤ ꯀꯔꯤꯝꯇ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯄꯟꯗꯕꯅꯤꯅ ꯑꯗꯨꯅ ꯂꯩꯖꯔꯦ ꯑꯗꯨ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯅꯨꯄꯤꯁꯤꯗ ꯆꯥ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯑꯒ ꯆꯥ ꯄꯤꯊꯛꯄ ꯄꯤꯕ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯅꯥꯎ ꯋꯤ ꯅꯤꯠ ꯑ ꯌꯨꯅꯥꯏꯇꯦꯠ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯥꯔꯇꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯦꯟ ꯋꯥꯛ ꯇꯨꯒꯦꯗꯔ ꯄꯨꯟꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯐꯣꯔ ꯑꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯇꯤꯡ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯄꯥꯔꯇꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯦꯟ ꯁ꯭ꯄ꯭ꯂꯤꯠ ꯂꯦꯇꯔ ꯑꯗꯨ ꯀꯣꯟꯅ ꯊꯨꯒꯥꯏꯕꯅ ꯇꯨ ꯑꯦꯆꯤꯞ ꯗ ꯒꯣꯜ
ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯦ ꯐꯪꯅꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯁꯤ ꯐꯝꯃꯁꯤ ꯈꯣꯠꯂꯁꯤ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯊꯨꯒꯥꯏꯅꯕ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯟ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯂꯦꯇꯔ ꯀꯣꯟꯅ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯁꯤ ꯑꯁꯤꯗꯤ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯣ ꯐꯪꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯕꯁꯤꯁꯨ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤ ꯅꯥꯒꯥꯂꯦꯟꯗ ꯅꯥꯒꯥꯒꯤ ꯏꯁꯨ ꯑꯣꯏꯔꯒꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯂꯩꯇꯦ ꯔꯨꯂꯤꯡ ꯑꯣꯏꯕ ꯄꯥꯔꯇꯤ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯕꯁꯤ ꯅꯥꯒꯥꯒꯤ ꯏꯁꯨꯗ ꯑꯗꯨꯃꯥꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ we need an united party and work together for an assembly sitting and a split letter ꯑꯗꯨ ꯀꯣꯟꯅ ꯊꯨꯒꯥꯏꯕ to achieve the goal ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯋꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯝꯕ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ